Kuki Independent Army KIA, Kuki Independent Organization KIO gi Sub-Style Commander Churachandpur District ke 𝗬𝗏𝗡 ki Thangjung Range da sakhangdaba singna nongmaina kaptuna halamle hari. Thangkhongam haukip asi hojik chathariba maitei amati Kuki gi lan asida sarkyadaba mioi amabu mahakna furubaga mari leinana haktokhlamba yai haina panari. Manipur da Kuki militant singna tokhaiba administration tanduna May 3 dagi irang horakliba asina Jing amadi tamda leiriba miyamgi punsida chawna akaiba piduna lakli. Irang asigi mapung oiba hawarfam oiriba Churachandpur amasung masiga tan nana leiriba 𝗍𝗵𝗿 amadi Waikhurokta leiriba maitei singda gihan khanghanbana jingba thawong kaya chatharakpadagi safagadaba mafamda mayumakai hundoklamduna lanjainare Bishnupur maikai ki oina asigumlaba lanjainariba miyoising asi leiba yanaba 𝗂𝗏𝗏 Sericulture Training Center da yung kaya lengangna saba hore loinana hana leiramba hall sing quarter sing semjinba ayamba loire amadi nongna sagadaba 𝗵𝗶𝗏𝗀 yumgi mapot ayamba thunglare athupada saba loishinduna inmate sing mafam aduda leihanaba hotnabagi mami chawna tari Masing yamlaba Central Paramilitary Force ki 𝗏𝗵𝗃 Rapid Action Force amadi SSB yauna State Force kaya na mikup na home sing nangak seliba Imphal East District ki konung da leiba 𝗵𝗏𝗏𝗀 mai horakhrei hiram asida pauda mama Masing yamlaba Central Paramilitary Force ki 𝗏𝗵𝗃 Rapid Action Force amadi SSB yauna State Force kaya na mikup na home sing nangak seliba Imphal East District ki konung mamang amadi news sekon ya koi vidaleba Kuki sing na hala leiramba yum amadi dukan kaya mai sakpagi thogdok masa leptuna tholi ngasi nungthil pung 3 rom taba matamda su Imphal East District ki Porampat PS ki manung channa leiba konung mamang da leiba imoran cottage mai horakre hairi maitai amata sanghandana security na khurak hangdana leiriba mafam asida matau karamna mai horok libano mai hobgi thodok asi maitai singda lan uhanaba Kuki singna sathrakpa lalongda Central Paramilitary Force ki mioi singna mateng panglabra haibagi nunangba maikai kyatagi phongdrogli May 3 dagi Kuki militant singna makhoi gi tongan bo homeland amatana namagi demand sathrakliba lan asigi manung channa maitai singi yum kaya mai thakre mioi kaya tamthina on neraba matungda hatpagi thabok sathrakna matungda ngasi su Kuki militant singna makhoi masana thajaba mai kaya maitai singna thabani haina Manipur amadi Manipur gi wangmada khundariba miyamda lan thabok leptana sathrakpa leikhrabani Kuki militant singna Bishnupur District ke Darakhong sangbigi maning da leiba 𝗏𝗏𝗏 bom amadi nongmai leptana kapsilakpadagi mafam aduda leiramba miyoi sing imungi potchai hondoktuna chatnakhre ningsing bayai hokhiba numit kharani asida Kuki khulai paiba singna landarakpadagi nupi angang kaya asok apan nangkhrabani loinana mafam asigi 𝗏𝗏𝗏 turelgi awanglomda leiba yum 13 amadi kharomda leiba yum 13 romgi miyoi sing yum thatoktuna lanjainakhre hairi Bishnupur District ki kumbi SC ki manung chanba ulaba lawfam asi hojik fawa law panba ngamdana leiriba asina hojik chathariba lan asi loikhraga mathang chahida khunja sing awaba mayoknaragani haina lawmi singna nungnangba poknare 𝗏𝗏𝗃 khulgi lawmi mayangbam Samchandrana newtv da hai wangu 𝗏𝗏𝗃 hairiba khul asigi akoibada Kuki gi khul kaya leibana hojik chathariba lan asina lawmi sing law kumduna thabak suba ngamnadre Manipur lenga ki mari leinaba loisang singna khunja singi awaba si ubiraga ahenba security force PBU hijakhre adubu tha ahum helaba fawada security amata thabiraktre hojik tholiba irang asida Sizina kibana ahenba security leitabadagi lawngangnaba security tharaktabani lawmi singna mafam aduda changbada khudong thiba mayoknagani haina phongdorake